Jiribam ki Mongbung da Kuki militant singga khut thoknabada CRPF personnel ama leikhidre police ani sokle lamdam asida Kuki militant singda mecham miyam da landaraktuna anoba lanbung ama onthoklaba Jiribam da ngasisu Kuki militant singna landarakpada CRPF personnel ama leikhidre police ani sokle pau sena hai ngasi Jiribam district ki manung chana leiba Mongbung gi jaga kharada state force ama central force ke punba combined team amana combing operation chathaba madamda Kuki militant singna Saijang Balizuri Jairal Pokpi hairiba mafam akuma sidagi akanba mawongda nongmai amadi bom yauna kapsilaktuna landarakpada CRPF personnel makokta panduna leikhidabani aduga police personnel anina sokpadagi hojik laikatnari haire pawsena hai mamang thagi taruktagi Jiribam gi tongan ba mafam kayada mihat mipun yum mai thabada natana police outpost kaya yauna amangata thokankhiba amade numit kharani sida Kuki NP gi yum amadi garang Jiri Development Organization gi advisor en sadanandagi yumsu mai tharamba leikrabagi matung ngasi yuk apun ba combined team masina Mongbung ki jaga singda operation chathanaba changshin ba matamda nongmai kapse likhibani haire maikay ani magtagi akan mamong da khut thoknaraba matung pung ngasi ayuk pung tara makhairom tarakpa matamda CRPF nongmai na panbadagi leikhidabane leikhidaba miyoy ado kunsuba battalion CRPF ki Ajay Kumar Jha kawi haire soklaba police personnel ani adugi masak maming hojik fawbagi oina khangba ngamdri haire Megin nong poros ka. Yang mo pagka ako no. Guys, hey, kuning, kedan. Kedan mo. Hey. Ông này tao không tê. Mang cái mông phải, mang cái khu. Guys, đâu có. Tao dọc lên nè. Khen tiếc rồi. Khen luôn. Kia là con này. Là mấy phu. Ý là ngọ vô. Có mấy thức tăng.